Akaswani Imphal Ningthau Khongjam Suni na pau pazari ahanbada maroiba pau Mukhyamantri Nongthombam Biren na haire Rajasthan nupi khaktagi oiba sainik school ama Bisnupur jila da saragani Pradhan Mantri Narendra Modi na tha sigi loishilakpada mahi masingi oiba TV channel chahum hangduklagani haire Rajasida IETE gi institute hangbada sarkar asina angama mateng pangani haina Mukhyamantri Nongthombam Biren na thajaba pikre Gari ki silencer pipe sing semdok sadok tu na sizinaba amasung tinted film na pa atubada toknaba Imphal police na kangalagli amasung Pradhan Mantri Narendra Modi na hairi Telangana miyam gi manglan sing adu sarkar na mangphaw na halagani Mukhyamantri Nongthombam Biren na hairi Rajasthan nupi khaktagi oiba sainik school lama Bisnupur jila da ekar kulhumdoi rompak chawba jaga amada saragani Jin Maya Mission amadi Civil 20 India 2023 na sinduna Imphal da ngasi pangthokiba C20 India gi National Seminar tharom da saruk yaraduna Siri Birena lamdamasigi nupi sing na lawriba thaudang singbu singthaki mangna hai Jin Maya Mission ga tanaduna Rajya sida nupi khaktagi oiba sainik school hangnabgi thorang loire Mukhyamantri na hai Rajya si santi leba amadi tangdula taba mafam ama oirakpadagi mapa leba ki mioi kaya lepa leitana lam koiba laknari Malem gi thakda tongan ma thorom kaya su Rajya sta pangthokpa hore masigi manungda Femina Miss India pangthoknaba sem saba loire asigumba tangna thokpa thorom sing pangthokadaba sing asigi yenglaga miyamna pamdaba thodok sing thokandanaba Mukhyamantri na appeal tawri Manipur gi leiriba nupi singi caliber aduna koi ga senmagi mitanderji sida koi dabane koi tanar ga hado huje usina sina koi Bisnupur gi area da lam phange 23 acres torkanda koi nupi khakti gi oiba hangne aduna ina mayanda appeal tonging basi they will stay here up to 15 Miss India gi aduna moigi leiba sida da koi any makhalamate fattaba mina yangning oidaba aikoi gi ijat chokpa yaba potchak amatang bhawbo tokbidana baina ba appeal tongningi Pradhan Mantri Narendra Modi na tha sigi loishilakpada mahi masingi oiba TV channel chahum hangdoklagani haina Prasar Bharati gi Additional Director General Sunil Srivastava na phongdokre Akampata leba Nalit ki auditorium na ngasi hawdokiba Yankai Mari Suba Midterm Symposium hawdokpugi thawramda Sunil Srivastava na hai TV channel sing asina Internet ningthi na phangdaba mafam singi mahirui singda chawna kudong chawa piragani Broadcasting infrastructure sengban bagi dama kendra sarkar lupa koti lising ani samnga kaithokpagi manungda awang nongpok lamdamgi oina lupa koti sanyangkai akhanana kaithokna ba khangalakle Sunil Srivastava na hai We remember that in the last budget speech Honorable Finance Minister of India announced that 300 education channels shall be coming TV channels shall be beaming across the country. It was announced last year. The government sanctioned more than 200 crores even for that. And I think within 2 weeks of that, it is going to be launched again by the Honorable Prime Minister. What benefit it is going to serve? The education will be served at the doorsteps of every individual of the country. Rajya sida Institution of Electronic and Telecommunication Engineers IETE gi Institute hangbada sarkar sina angam mating pangani haina Mukhyamantri Nongthombam Biren na thajaba pikre Imphal gi angkapa da lepa Nalita pangthokiba thorom amada saruk yaraduna Mukhyamantri na hai IETE na tongan ba college singda ISF chapter singi kuthangda mahirui singi skill upgrade tawba asida thagatli ISRO na lawriba tawdang singu singtharaduna Siri Birena hai handakta organization asida reusable launch vehicle autonomous landing machine mai pakna sanging tawkiba asisu achawba mai pakpa amani America gi hek mathangda Bharat na asiguma vehicle mai pakna launch tawba ngamba asi sauthok chaningai ni Industry 5.0, also known as the fifth industrial revolution, is a new and emerging phase of industrialization that sees humans working alongside advanced technology and the AI-powered robot to enhance workplace process. Delhi ICU facility were provided to all the district headquarters in the interior part. And a special doctor will be at the Imphal at RIMS or Jenims, and he will instruct through televis. And the operation has already been held in all part of the district headquarters through ICU tab. War on drugs ki sarukam oina media focus on demand reduction of drugs haibasida nomuyoba media awareness workshop amanga si Imphal da pangthokre
Thauram asida Social Welfare Mantri Haikam Dingo Singh Nahai workshop asina lamdam astagi drug thingdaba maikairom da porongdabig achawba tanja ama pire Mantri Nahai drug thingba haibasi sarkar khaktana ngamloi masida miyam CSO Sing Club Sing Amadi Media na saruk yaduna yakshin bagi tangai fadaba leire Sri Dingo Nahai Department khatana law we are tam dai ba koi awareness si project min na pong si yona ba hona ba si kari kari change so koina thek pasi da koina dai ba media gi so go role si tangai mak phadana masi yaw da ya de ha si khanjara kan da koi gi media gi sinau sing adu ga lai ba koi editors ma ji punjal la kan kamaina koi suggestion ji pillar kan interaction tawna kan department ka adu ga lai ba koi media sing ga lai ba koi editors sing lai ma mayam si gi tawr kan da wakhal ji puthukna kan da kamai khara da orso safa ga da gi ha ba gi adum ba wakhal non da ga si koi gi awareness program si koi pangthok sabani Thauramasta Director Social Welfare NG Uttam Singh Amadi Editors Guild Manipur ki President Kogendra Kromdam saruk yari Thauramasi ki sarugam oina technical section pangthoki workshop asi Editor Guilds Manipur amadi Social Welfare Bibhag na punna shinbani Paugi marak thatna atum break ama PWD gi SC Oiramba Amadi Neta Club Kangla Sangom Sangi President Oiramba Ngangbam Manglem Jau Haukiba Tha Sigi Manga da Laikhidre Hayeng Nomaijing Numitta Mangani Lehun Tamjaraga Lakliba Tha Sigi Tang Taranithoi Yumsakasha Numitta Lana Thauram Thokle Thauram Masida Laikhidrabaga Loina Tinabiramba Singna Matam Sana Lengbiraktuna Saruk Yabiranaba Laikhidrabaki Imung Manungi Maikeidagi Pausia Lakli Tabiriba Pawasi Akasvani Imphal dagini Imphal West Jilagi SP Dr. Sarangtem Ibomsana Hairi Garigi Silencer Pipe Sing Semdok Sadok Tuna Sizinaba Amasung Tinted Film Napa Atubada Tokpiyo SP Nahai Silencer Pipe Sing Amadi Tinted Film Yo Leba Dukan Sing Amasung Semdok Leba Workshop Sing So Gari Mapuga Konan Action Lauragani Imphal West SP Office Pangtokiba Paugi Mipamamada Mahang Nahai Pamdaba Todok Sing Toktana Police na Paikalakpa Tabak Tauram Singi Manung Chanba Oina Aina yadaba mawong da semdok sadolaba silencer pipe sing amadi tinted film na pagari sing pagatpagi tabak satari March thagi oina silencer pipe sama marfu tare tinted film na pagari chahum yangkai mari pagat pangamle Sri Ibom Chana hai modified silencer pipe unauthorized oiba masi tawraga yamna noise pollution thonba maroina heta hingda yam kana thawi hingda smaina thoba khopasi masi tokpiyo aduga mathangdagi di akoi fine logdana akoi madugi chapchaba legal action lokhalagani aduga tinted film masi akoina crime jing toba any akoina pamdaba nattaba thorok thokpa jingnabagi namak tinted film yawba gari sing ase tinted film lokthokpa koi letna sathajagini aduga masi gisu legal oiba fine lobo oro adugi masi gi toba yabsing du koi tawjarakhagina mayam appeal tawjari Akasvani Imphal gi ipau kangbu na nongmaijing numit kuding ayuk pung 3:04 da leptana sangdokliba akhanaba thauramda hayeng Anglo Manipuri lan lising machanipan marputra mathoi gi thawal athokpam gi lanpham gi kumon ga mari leinana puthokpa akhanaba thauram Anglo Manipuri lanjau da thawal athokpam gi lanpham haiwa thauram ama sandokani Thauramasi Akasvani Imphal gi sangai amasung kangla channel animakta taba phangbigani YouTube channel AI Imphal dasu live streaming tawgani Puwari gi Thenkang Kharada Manipur gi ning tambabu singna raklabada aikhoi gi thauna lairabai paipu singna thawai phawba pamu bulaitana ima laibak gi ning tamangak na bahonaki Anjani baba phamde British ki market gi lit toraka lakhiba Lieutenant Grant mahaki loinari basing adugi damakadi hariba thoba athopam gi mafam masida makoi gi damakadi platform ma sharaga makoi gi nation khuba makalai adubu Manipur ki market gi mariba ki damakta kathokraba sanaka yaskulapa masun machai bungo sangwasna andi mafam madu turibani aduga loinana atopa sakhang khidraba lamikul lamasu yorga mafam madu ra alu yap tan khibani hariba mafam masida masigi mirona jai kutingi mafam madu ra haikal lekat tamjaba phangnabu damakta mafam madu nishun khubama shahaningi Thangweban Sinam Lekai degi thasi gi tarukta nupa amagi asi bhagchang amba Imphal Police na lokhalaga rims ki mokta thamkre haire police ki pauna hai MUSC sahi ni phunthoi muki lengni fit manga inchi ahum wangi kulai kuchuni oi thangba kudang da sunita haina thai ye thangba kudang dana cross mark ki tattoo hai haiba MUSC thasi gi tarani thoi pawbugi manungda masak maming takla darbadi sarkar na poloi khargani haire
District Administration Thawbalna Jila asigi tongan tongan pe Bibhag Municipal Council amadi Integrated Mega Tourism Development Society Limited Khongjom Kheba Chinga khusam naraga Khongjom War Memorial Complex ta lamtu sengdopagi thorum ama pangthokre. Humpumapan Suba CRPF Battalion gi Commandant Civic Action Program gi sarukam oina ngasi New Kaithal Manbida Ima Foundation gi dining hall ama sangakre. Mari Suba Sam Rifles amasung Imphal East ki Special Commando gi apunba kangbu amana ngarang Imphal East ki Khewa Phuzu lekai da thibu umugi tabak satabada RPF pele gi miyo ama fare hari faraba miyo edu Sagolbang Police Station sinakre hari Bisnupur jila gi Tonglaw bida Assam Rifles na linna chipanupa macha ama kankre amaromda Kakching jila gi Wangoi gi miyo amasu Assam Rifles na linna chipada gi hidak langthaki mateng pikre hari Englishing ama chanipan Marputra Mathogi Anglo Manipuri War Khongjom Lanphamgi Luchingba Chongtha Miana Sizinaramba Thangadu ngasi United Chongtha da sinakri haina United Chongtha gi President Chongtham Tombana Fongdorakli Athobagi thangasi Teradagi Chongtham Ningol Memsana United Chongtha da sinakibani thangasi inchi nipuni toi sangi haidi Thasigi tara manga da Imphal gi Khumal Lampak Indoor Stadium da pangthokadoriba Femina Miss India asi mapung phana mai pangna pangthokpa oirasanu haina Milana yapapaujel pirakli Laikhadreba Padmasri Waripan Naba, Lakidabagi Tabum Ohum Surokpagi Ningsing Torongasi, Manipur State Sumang Lila Council na Sinduna Palace Compound Lab Iboyama Sumang La Sanglenda, Pangthokre. Si Ministers College Mahiroi, E-Support Scheme Gi Makadangasi Oriental College to Mahiroi Singda Smartphone Yentokre, Thormatu da Mahiroi Tramari da Smartphone Sing Yentoke. Pradhan Mantri Narendra Modi na thakuding Aroiba Nomaijing Nimita, Akaswani gi thong da Sandokpa Maki Pungning gi wa Man ki Bat Thoram, Thasigi Aroiba Nomaijing Nimita, Tangkak Chama Suragani, Program asi Inkumsa Lisingani Tramari October Ahum, Vijay Dasmi Nimita Haudoki Bani, Housing Power Edition, Marputra Mapan Sandokre, Chama Sub Edition Asigamari Lenana, Akaswani na Maruay na Man ki Bat na Bharat po own porang na buhon na bada piriba itilgi matangda, Akanaba Thoram Parengama Sandokli. English Singani Taranipani October Kunipan Sandoki ba Man ki Bat ta Pundoki Wafum Kara. भारत के लिए प्रथम विश्व युद्ध एक महत्वपूर्ण घटना थी। सही मायने में कहा जाए तो हमारा उस युद्ध से सीधा कोई लेना देना नहीं था। इसके बावजूद भी हमारे सैनिक बहादुरी से लड़े और बहुत बड़ी भूमिका निभाई, सर्वोच्च बलिदान दिए। भारतीय सैनिकों ने दुनिया को दिखाया कि जब युद्ध की बात आती है तो वो किसी से पीछे नहीं है। हमारे सैनिकों ने दुर्गम क्षेत्रों में विषम परिस्थितियों में भी अपना शौर्य दिखाया है। इन सब के पीछे एक ही उद्देश्य रहा, शांति की पुनः स्थापना। आकाशवाणी इम्फाल दगी पाउ ताबिरे प्रधानमंत्री नरेंद्र मोदी ना हाइरि तेलंगाना मियाम गी मंगलान सिंह अदु सरकार ना मंगफाउ ना हलगनी मांगना हाइ सिंजा थुमजा अमसुंग इमुंग मनुंग गी ओइबा सासोन गी मायोक दा मियाम पुनम लेले प्रधानमंत्री ना सबका साथ सबका विकास सबका विश्वास अमसुंग सबका प्रयास हाइबसिदा केंद्र सरकार ना युमफम ओइरगा लेबागा सिगी मियाम गी अपांबा सिंह अदु थुंगलगनी प्रधानमंत्री ना लुपा कोटी लिसिंग 13 हेनबगी प्रोजेक्ट खरा जत्रा हुनकी खरने संगाकी मांगना हाइ प्रोजेक्ट सिंह असिना राज्य सिगी मियाम गी पुंसी महिंग सथोक ससिन अमदी लालोलिति की थबक थरोम सिंह पाइखतपदा लाहेलगनी प्रधानमंत्री मुद्रा योजना हौदोकी सही निपान मपुंग फारे लेबागस्ते लेरिबा एंटरप्रेन्योर सिंह अमसुंग नन कॉर्पोरेट सिंहबदा अपिकपा सेंदोय लोन गी सेंथंग पीदुना मसा मसागी सेंथोक लंबी हेंगथनबगी पांदमना स्कीम से हौदोकी बनी हौजिक फावदा योजना असिगी मखादा लुपा कोटी लाख कुलुमदो हेना एंटरप्रेन्योर सिंह द लोन पीक्रे सेलथुम मंत्री निर्मला सीतारमण हाई स्कीम असिगी मखादा लेरिबा अकाउंट सिंह असिगी मनुंगदा चादा हुंफुनी पांदे नुपी एंटरप्रेन्योर सिंह ओइरी अमदी सादा यांखै मातोइना शेड्यूल कास्ट शेड्यूल ट्राइब अमदी ओबीसी सिंगिनी मांग नमखा ताना हाई स्कीम असिगी मखादा लेबाग असिगी मनुंग हुंजिन लेरिबा मफम सिंगी मियोय सिंगदा मसा मसागी सेंथोक लेजनबा थबक पीरी लेबाग असिगी लाइरबा सिंगदा ममल तांग हिदाक सिंग जन औषधि स्कीम की मखादा अहोंग ममलदा फंगनबदा प्रधानमंत्री नरेंद्र मोदी ने अपेन बफोंगदोरकली केंद्र की राज्य मंत्री सोम प्रकाश ने ट्विटर थागलक वहंग अमगी पाकुमदा प्रधानमंत्री ने हाई मियाम दा अहोंग ममलदा हिदाक लांगतक सिंग फंगलिबा असिन ताकपदी प्रधानमंत्री भारतीय जन औषधि परियोजना की थौरांग असि माय पाकले हाइबनी अरोइबदा मरोइबा पाउ अमुहना मुख्यमंत्री नोंथोमम बिरेन हाइरे राज्य असिदा नुपी खक्तगी ओइबा सैनिक स्कूल अमा बिष्णुपुर जिलादा सारगनी प्रधानमंत्री नरेंद्र मोदी न थासिगी लोइसिलकपदा महिमसिंगी ओइबा टीवी चैनल चौम हांगदोकलगनी हाइरे राज्य असिदा IETE की इंस्टीट्यूट हांगबदा सरकार असिना अंगम मतेंग पांगनी हाइने मुख्यमंत्री नोंथोमम बिरेन थाजबा पिखरे गाड़ी की साइलेंसर पाइप सिंह सेमदोक थादोक्तुना सजिनबा अमसुंग टिंटेड फिल्म नप्पा थुबे मतमदा तोकनबा इम्फाल पुलिस न खंगलकली अमसुंग प्रधानमंत्री नरेंद्र मोदी न हाइरे तेलंगाना मियाम की मंगलान सिंह अदु सरकार न मंगफाउना हलगनी पाउलोइजरे